Praise the Lord. Ahanba magtada yengbiriba masung tabiriba ichilinaw sing iche ichalima pabung sing mayam pumnamak pu tayanan laisramna thamoidagi nungsiba masung ikai khumna bu ujjari mayam ngasi aigi thamoida phaujarakbadagi karigumba kharadang aigi punsigi thaudok kharadang mayamda ai phongdoksage mayam aigi punsida angang oiringagi matamda aingonda akiba mawong kayama aigi punsida phangnarakhi अखोइना भूत हाइनवा भूत प्रेत हाइनवा अमंबगी पांगल असे इंगी पुंसिदा थेंगनरखिबा अइना मिटना डायरेक्ट उरखिबा मतांगसु यावी मयाम अइ हाइरिबा वाहैसिंग अदो अइ मयाम द फुंगदोक्सरके अदुगा मतमदुदि हाइरिबदो याम किरमी अमसुंग हाइरिबदुना इंगोंदा ngamna पालमी अदुबु प्रभु जीसु ख्रिस्तबु थाजखिबा निमित्तगिदि हाइरिबा फत्तबगी पांगल भूत प्रेत शैतान पुनमक प्रभु जीसुना कालबारी क्रॉस दा इट इज फिनिश्ड हाइना लाउदुना khongkha दा thamkhibagi maramna amasung प्रभु जीसु ख्रिस्तना हाइरिबा फत्तबदो तानथोकपगी फत्तबगी मथक्ता ngamna पानबगी एखोइदा thajaraba singda afaba wapau phongdokchaba singda pangal pinebibagi maramna हाइरिबा फत्तबगी pangal punamak mangkhibani प्रभु जीसु ख्रिस्ता लौसिनजरबा matungda हाइरिबा sing adugi matangda mayam ngasidi aigi punsigi wari kharadang yam akiba wari su yawe mayam phongdoksage mayam aina angang oiringagi matamda aigi ima se mayam masangamde haina lerami ima se makokta kari ui haiduna ima se mana yengangadaba yengba yaba yenghale mayam ima se matamduda manipur dagi ka mi kauraga yenghanba haiba mi kauraga ka yenghalle imagi mamita kari ui haiduna aduga eikhoige leirak se mayam eikhoige leirak sigasu aina taajaba matamda अखोगी कईनो लाई न कोली अदुगी लाई दो ममिंग याम पनगनु हाइबा लाई नि का हाइबसे मयाम एगी पुनसिदा तारगा दुम लाखी अदुगा अखोगी एगी इमासु मसांगम ददुना लेरमी ममित करी उबा अदुगी दो उरे हाइने ता हाइ मयाम आई अहनबदा आई एगी पुनसिदा मयाम फंगनरखिबा akiba hai tai मयाम को भूत प्रेत हाइबसे अदुगा मयाम बाइबल की मतुंगी नदी मयाम अखोइना प्रभु जीसु ख्रिस्ट से मासे थवाय सिंगबा मपा मचा नुपा अमसुंग थवाय असेंगबा हुमक पुल्लगा ओइबा प्रभु जीसु ख्रिस्तनी अमसुंग असेंगबा थवाय लेबगी मरमना अमांगबा थवाय हाइबदी भूत प्रेत शैतान हाइबसे मागी पांगल से करिनो मतौ करमना महाकना मियोइबाबु पाप की थबक तहोनखी मतौ करमना माना फत्तबा तहोनबनो हाइबसे मकोक्तगिना मतोन होली बाइबल ना ताकथोकपी मरमदुना हाइरिबा फत्तबसे लई हाइना बाइबल ताकपीबगी मतुंग अमसुंग मयाम अइगी पुंसिदा एक्सपीरियंस अइना फंगनजरखिबदो मयाम दा इखरदंग तमजगे मयाम अखोगी खुंदा कइनोमा अखोगी सुमांग लीलागी पार्टी अमा नोंथांग लेमा हाइना पार्टी अमा तवी मतमदुदा मयाम अइसे अखोगी स्कूल तमखलकपा हाइबदी एमई स्कूल क्लास 5 6 तंबगी मतंग अदुवाइदो ओइरमगनी मतमदुदा अखोई युमदगी खरा लापना अखोगी सुमांग लीलादो तौबनी माइक खोंगगा अमसुंग अखोई युमदगी अखोगी आई चटके हाइदुना आई ड्रेस नुंग सेटपा लोइरे अदुगा कोई इयामबसिंग खरगा चटके हाइना तौबा मतमदा इयामबसिंगदो लोइना चटनखिबनेबा नुमिदांगी पुंग 9 मु तारे अदो अखोई पापा इमा होइदि मोइ तुमनाखरे मोइ चटलोइ हाइना अदुगी मयाम अइसिना चटकदौबसिदा मयाम अमम्बनी पुरा अमम्मे मतमदुगा लाइट सु कया फजना लैते अखोई खुनसिदा को लैरगसु वाटपा अदुगा मयाम अखोइना चटपा मतमदा अखोगी मफम अमखक लै वा यामना हौबा मफम याम सुकबा थेम्बो वाखोंग हाइना कहि मयाम ममिंग से थेम्बो वाखोंग हाइरा खंगने अदुगा हाइरिबा अमम्बदुगा मयाम अइसे अखोगी चटलगदी अदु लालगा अइ चटपा ताब अदुगागी मयाम अइना अखोई युमदगी हाइरिबा सुमांगिला तौबदो अदुगा चटपा मतमदा अखोगी किलोमीटर 2 मुक्की लंबी से चटकदौबनी अमसु अंगांगसु ओइरी अदुगा लीलादु याम येंगनिंगबा अदुगी मरमना मयाम अइसे चटले चटपसिदा मयाम हाइरिबा थेम्बो वाखोंगसि याम सुकपनी अदुगा मफमदुगा भूत थोई हाइबसे मयामना हाइनेरबा अदुगा मफमदु हेक यौबदा अखोगी बाइक कसे जांग थौनबको मयाम बाइक कसे अखोगी एक्सीडेंट तवी ओंधै हाइबा थोई भूत प्रेत थोई हाइबा मतांगनि मयाम असिगी मफम से मयाम यौबा मतमसिदा अइना यौबा मतमसिदा अइगी वाखलदा खल्लिको अस गाड़ी अमतंग लादी फनिदा बाइक अमतंग हाइबदी मंगालदो गाड़ी की मंगालदो ओइरगदी मंगालदुगा अइ चलोगे हाइना खंजबने मयाम अमसुंग हाइरिबा थेम्बो वाखोंदो यौद्रिङैगी ममांगदा अइसे यौरगा अइ कमाइ चत्तोइनो हाइना मनिंगदा हंदोगा येंगागा अइना अखोगी गाड़ी लाक्प्रा सिनिबा मयाम गाड़ी सोमता लाक्तो लाक्दबसिदा मयाम नुपा अमखक
nupa amakak chatpase aina uyi nupa amakak chatpase ui nupa si chatpase uba matamda mayam aigi wakalda o hariba thembo wakongse asiga nupa ama chatli magi maning da ai chatke haiduna mayam ai chatpaneba Prabhu Jesu Christa na khangbiramgani ko mayam ai haijinaba nachade amasung Jesu Christa gi matang da haijinaba yade mayam ko aduga hariba nupa do magi maning da mayam ai chatli amasung hariba nupa do yam tapna chatli ko nupa ni man pinate nupa ni yam tapna chatli amasung aina magi maning da mana chatpa khudingi ai su chatli mana lepe ai su amuk lepe maramdi ma leraga igi pangal kankhat pa dumai tawba ko adugi khara chatlaga mayam boroi pambi ama kha hawi hariba soroki mataida hariba boroi pambi duga mase changhibane bako ai khanjabana mapan thokpagi ka changi mare haina aina kitang magi manakta lepaga leibani maramdi mana thoklaga ai amuk chatke haina adubu mayam hariba boroi pambi do aduga mi jumgi jangan su leite changbam su leite hariba boroi pambi dugi ber kharaga pambi do mataida hoba pambi ni aduga aina haipet kuina ngaire mapan thokpa loiradi laani sini mayam ko adubu mayam aina phajana yengsinba matamda hariba boroi pambi do aduga changaga nupa do mangki bai wane mayam mangki ba matam sida mayam aina dak launa igi wakhalda oima mangre ne nupa se ne khanba matamda mayam aina mafam dugagi aina chenbase mayam mafam dugagi aina hariba sumang lagi mkhoi tawham tana mayam ai chenbase ai se pura akhoigi direct akhoigi ama bhutni e haina khallaga dumai chenbado mihun se loina hungat khraga mayam khong ka se loina akhoigi pangdha ba dumaina senseless oiraga mayam ai chenbani hariba sumang lagi mafam jaw matna light nung matam duga yaure duga thamosi dang lawe mayam uma karino hujiki dubo haina bhutni haibadi khangdaba mayam ko magi maningda inaraga ma leiba matam da ngonda pangal kadi dum kanba aduga boroi pambi dugi keno da sangaga manakta sangaga mangke be wani da se gi ahanba experience ni mayam ko mangi wari na te se direct aina punsida uzaki ba wari aduga mayam handak kharani gi mamang da aina wapa oma semjeba matam da aina akhoigi keno gi matang da gi punsida boot bread ki matang sigi wari se ai asigi wahai se haidok chahodre ngasi haijage mayam nongma eikhoigi khunda eikhoigi jumgi manakta sunai turel lei asiga ising yam chawbane matamduga aise eikhoigi class high school class 8 9 tamme mayam ko aduga ising yam chawi turen se matamduda turen ising chawa matamda sing tawi sing se wa se tawi aduga nungthang chupama walok nei mayam ko walok nei aduga gidi aisu sing tawba ka dung hak yengame adugi matungda mayam aise laga aigi room da tumbane ba ahan bada aigi room du da aiga akoi ichagi ini haina ma leimaga khoni tuminarami adubu ichagi ne do mayum pan ki badagi di ai thanda tumbane mayam numitto mayam pung ai tumbana te ko mayam tummaga mangi wari ne ngasi haijari besidi direct real gi wari ni amasung aigi room duga aina hipasida mayam thangmai makhu ma thale aduga nungsit yam kanna sitli mayam nungsit se aduga sitpa matamda aise hippage haidana aina akhoi hippa natabado tummage haina sangaga tumba yadadana leiba matam siga thangmai makhu se mayam nungsit na silak pasida mutkhibane mutpasida pungammame ai room se pungammame mayam aduga makhol amana mayam akhoi leirak se khara adugi line koli aduna koli maming yam panganu ka heba dumaina taunaba adumai oi ko mayam aduga eigi ima dusu mamitta kari ui hena hairakpa aduga gidi aina leiba sida mayam Prabhu Jesu Christa EPA na khangani ko mayam haijinaba nate nongalaga ima ga ipa ga tamba matam da mekhoisu kainone haina mekhoisu khangdana lei ko mayam nupini mayam nupini khongji si aduga aina sumaina kok onba matam sida aigi kok ki mapada kherki ama pale mayam haiba kherki ado adu tamna nupi amana khongji siraga khongji na lakpagi makhol se jap jap ain lai laga mayam aigi kherki gi mayam tu chunge do matam dugi wari do aigi kherki gi mamang sida manak sida laga mayam mana ne makhut sina aigi kherki se jaiba mayam jaiba sida khogi khut namna jaiba na taba khogi khut anina dang haina jaiba se aidi kherki do phaga pairakadra haina khallure aduga mana aingonda haiba se thong hangdo asini ko mayam mana haiba se nupi gi makholni aduga amaka khogi leirakta adugi duna maming yam panganu haiba lai ka haiba do dusu nupi ne mayam ko maming yam na panganu si loiraga mongpham da phumba haina ba kaino ni mayam ko aduga makutna phuraga mayam mana aingonda ngangba se akhoi aina mana haibadugi mawong khradang ai tamjare ke ko mayam thong hangdo cinema haise
dang phuraga mayam kheki se phaga pairakadawbo dumai khalle aina nang hattorimi mana haibase aina nang hatke haina lakpani nang thong hangdo nang aina hatkani hai mayam aduga ado tabadagidi mayam aise hipambadagi akoi subchallaga hippado mayam ko subchallaga sumai toraga hipkhrabane ba thong hangdu aiga siniko mayam thong hai ina hangdu haiga hangdoktaba nang aina hatkani thong hangdu aina mayam phubasida ko mangnate ko mayam aise aigi punsise ai akhoigi direct aise akhoigi chingdokhrani ka haibagi mong da khalle ekdam mana phuraga makhong si khongji si dam jap tawraga mi amana tawbu dumai tawi mayam adubu pung 11 makhai 12 da kanagi mi no loina tumna khrabani mayam adugi nang hangdu aiga hangdoktaba nang khangani haina haipet kuina mayam thong si jairamaga ina hangdoktabasida amuk jap haina makhongna tawraga chatkhibagi warini mayam se aigi punsida aina direct unakhiba warini mayam ai hajinaba nate ko holy bible agi khutta lei aduga prabhu jisu na khangani mayam asumaina aigi punsida thoki mayam aduga nongalaga aina tamme aigi imada aduga ipada su tamme do mekhoina su kari tawino khangdabagi maramna mekhoi su ngai mayam ngasi phawda kawba ngamde adugi wari du mayam ko asigi wari sini mayam aina mayam da phongdok saning mani asina prabhu jisu kanano khangdringai gi matam gi wari ni aduga mayam prabhu jisu Christa khangjaraba matungdadi aina mamangda haidok chakibagumna aigi manglanda fawbada karigumba fattabana akiba urakpa matamda aina prabhu jisu bu thajajabase mayam ko mahaigi thawaini haibase mayam ai ngasi aina wahai haidok charibase ai paisa su phangdaba aina kanaba su phangdaba aina migi khonthi charaga aina karigino aina tawribase tayong panba thabak ama tawo matamda masagi kaina kanaba phangdana di thabak tawdeba aidi kanaba amata phangde tabang panbagi oibada hanganna mina ngangbiraga karigino aina semise YouTube tagi paisa su phangde mayam thahum aigi se pura copyright strike thadadana khoi monetize ka loi kakreba monetize ka ke kawai to madu ai paisagi mathauta paisagi nate ko mayam ai ipagi wahai se mayam khangdaba yade aduga mayam da aina isori wapau haijari base adom thajadaba sing Christian changwaina haijaba nachade ko mayam hojikti Christian oyu mamang da Christian oyu waina ohenba Jesu Christa gi achumba khangdana Christian oibado Christian kaude ngasi ekoina urabra Christian ni haiba mina mi halise mekoi mingi Christian oiba Jesu gi achumba khangdaba ngasi aina mayam da haidok chabadi mayam Jesu kauba itihasik oiba historical oiba mi amakak taibang panbada lakhi mahakase ishor amasung mi gi machanu pani ishor gi thawaina aseng bin nupi meri gi garbhada changduna pokpane haiba mi se mahakse mana pokpa matamdagine chahi masing thiba hokhiba 2024 hairibase aduga mahakse magi cross historical mahakna shiba phumba amasung hingatpa phummaga amuk hingatpa magi mongfam pura hangduna mahakna hingatkhiba amuk tangna mi hingalaba matunda mi changwa dagi henna mi da uhanba aduga mahakki wahaidi waraba kiraba choktharaba ai sininge ai karigi hingdoino ai wareda ko ai gi mi setna khre kaina khanba mi se thawai yam wajaba mi se Jesu Christa na kaweba amasung ma ahingbani haibase mayam adom yengbiu Google da changaga testimony ta hairaga ibiwa ko Jesu Christa gi testimony se karor gi mathak leba pura all over the world gi mayam amasung Jesu Christa ahingbani haibase aikhogi punsida thokpa koina uriba singdagi mayam koina khangba ngame amasung ma se ahingbani maramaduna Jesu gi wahai se tabiu ma amuk lakani haibase yawe ba mayam Bible na amuk lakani aroba matamda hairiba wahai se Muslim gi mekhogi Quran gi laik ta su yauriba ko mayam Quran gi laik ta su yauri adu aseng badi Holy Bible Jesu gi word of God ki wahai na marik matang thoeta takthok pire mahak amuk lakani haibasini amasung hairiba Jesu Christa na lakpiba matamda mayam amambagi akibagi bhut pret ki pangal se loina mangi maramdi Jesu Christa na hairiba Fattaba do Calvary gi cross da it is finished haina lauduna khongkha da thamkhre aduga mayam haiba aina Prabhu Jesu Christa bu hek lausan jakiba numittagi di mayam aigi punsida akiba aduga gidi bhut hek uba aduga gidi akhogi tamnaramba kase loina kokibani hallelujah amasung mayam ase ai khanjeba matamda ai se polakpadagi mayam gyan tarakpa tadringai dum sirani haina kappadaiga wandharaga dum sire haina machin kase musalakpa akhogi ima ipa ka kapna kiba matang mayam yawe adu mathanta handarakpa aduri isingda tawraga akhogi sunai turel haibase mayam asida taraga luppaga ai siramgadorabani bako aduga gi su kanbi gi haibadi Prabhu Jesu Christa gi thogal tawrakani haibase haiba Fattaba duna di khangba yani mayam
adunani mahakna Prabhu Jesu Christa bu numit nifuni mana lamjau da chingi ko mayam Prabhu Jesu Christa na ai ishor gi macha ni su hai khide adu mana khangbagi maramna nang ishor gi macha oiragadi mathak-tagi chongthajau maramdi mase shastra gi larik te I madudi ishorna mahakki swargadut sing thabirakuna nangbu pamkhatpigani nangi na khongsugaidana bugi damakta haiba Jesu Christa na ai ishor gi macha nupani haide adubu hairiba shaitan duna khangeba me adugumna mayam aina asumaina aigi punsida thoki amasung ngasidi aina Prabhu Jesu se mayam tasengna ma dharma hongdokpa lakpa nate mayam Jesu Christa gi dharma se mayam dharma punamak amatta ne ba haibadi dharma punamak ki pautak se amatta ne nungsiba se dharma ni mayam mi hatu haina ai dharma de yam akhoi dharma se yam phai en hairaga mi hatu hairaga di madugi dharma do madu achumba dharma nate ishorna pamjaba se Kanbiba ni maramdi ngasi ekoina uriba hauriba upal wapal sanga Meeoiba sibu ishorna nungsina semba natrani hairiba ishorna di Kanbiba pameba adu Fattaba na di ekoi bu hatu I hebasini mayam aina thamjaningi base aduga mayam da Holy Bible dagi ishor gi wahai ama khaktang pathok sarake Jesu Christa na sebok humbutara thaba ko Jesu Christa na magi aphaba wapau gi damakta thaba do adugi matangi wari khadang mayam da phungdok sarake yengbiu mayam Luki pandup taragi pada taraga taret tagi hauraga ai pathok sarake ba ama hiksung humputara aduna harauna halaktuna hai Prabhu ibungogi mingda bhut sing maknasu eikhoige ikha poli maduda ibungo na meikhoida hai sargadagi nongthang kuppagumna saitan na taba aina urami yengu nekhoina lin amasung brichik ki mathakta net nanaba amasung jeknaba adugi pangal pumnamaki mathakta aina nekhoida matik pibire amen amasung nekhoibu kari amatana khak sokhaloi adum oinamakpu thawai singna nekhoigi makha pole haiba asida harauganu adubu nekhoigi naming sargada ikhrabani haiduna haraujau hai amen hallelujah jengbiuse Jesu Christa gi pangalna Jesu Christa thazubagi mapalna thawai sing Fattaba thawai sing haiba Fattaba athembagi nahanbagi kihanbagi thawai sing adu phawbana thajaraba adom gi makha polebani mayam aina aigi thamoida handak kharani gi mamangdagi phaujarak pase kanagumba mana relief camp tagi phone tawraga oza handak ki lan matang sida Christian kauba sing se ubadagi Jesu Christa thajaramba kaya backslide oikhre haina tawa sida ko mayam aigi wakhalda thajaba ichil naw se koi thajaba sing se koi machil manaw haina highway ko mayam pukling thagot pibasi am mathau tai ba mayam ishorna eikhoida Kanbiba se ishorna eikhoida loina bibase hairiba Fattaba duna kawhalleba Jesu Christa aphaba yausen bani haibase hairiba Fattaba duna kawhalleba mayam ekhoibu Kanbiga dawribase mina Kanbiga dawribra Jesu na Kanbiga dawriba yes of course Jesu Christa na Kanbiga dawriba amasung Christian hairaga Jesu gi mong thabak chalaktaba taragadi adugi matau tamgadaw nate mayam adugi matau tamgadaw nate ai chahi chamasu Christian oisanu Jesu Christa gi pautak indaba taragadi mado taibang panbagi mina Christian kaukiba yai Jesu na kaude mayam nangonda nungsiba yaudragadi king liba kortan amasung thil liba semungumna oire makhondi yam hauni Christian haina hai khini adubu Jesu na khangdaba Christian chatkhro aina nangbu ka yaw ngaida khangkhide he oirom da leibasa haibado ishorna hairakpagi matam lakani mayam maram maduna thajaraba singi pukning hanthakhiba matamda aigi thamoida ipana fahon bimadudi chanupa nangi nachil nanaw nachel sing asigi thamoi hanthare maram aduna nang aigi wahai phongdu mayam tarai ba wahai ro Prabhu Jesu Christa gi wahai sibu mayam Prabhu Jesu gi wahai tarai ba natte mayam haiba aphaba wapau se siga pangal yamna kalleba mayam yengbiu aigi punsida bhut uramba aingonda thong hangdu aina nupi amana khongji siba nupi amana aigi kokta kheki da phu matamda aina ki khibado amasung aigi punsida sire haina tawkhibado aduga adumaina tawrakpagi maramna mayam aise wahang yam hangeba ko ai si loiraga loiradra aigi ima ipa ichil naw se siba loiraga swai launa mangadra aduga sargada leire haibase siba hek loiraga sarga kabra
dharma punamakna sarga norok hell heaven jannat jehannum sarga lebak khamnung lebak lambi ani hairiba karigino fattabado norok da khamnung lebak da jehannum da hell da chakadabani adubu fattaba haibado aikoina machin thiba akampet ngangba ima ipa shawanba pot huranba fattabani adubu ngasidi mi hatok narabane ba adu oiba taragadi ai sarga da kadadana norok da chatpa taragadi kari oigani matau karamna ai sarga da chatkadagi haiba wahangse yam hangjarakibane ba adu ngasidi Holy Bible na pibire kamai pi mayam karam na haibi Bible na lambi adusu achumba adusu hingba adusu aini lambi tu sarga aina mayam se ko sarga lambi adusu achumba adusu ishor se achumba ni ko mayam thawai asengba Holy Spirit holy have se asengba ko lambi adusu achumba adusu hingba adusu mayam sarga hai se lomba nai dana hingba haini dana ko heaven haido haiba humdo lambi achumba hingbado aini hai aigi ipal natanadi mi kanana su sargada ipagi mafamda thungde hai me haiba lambi achumba hingba haibadi haiba ishor le sembi mapudo Prabhu Jesu Christa na harisina aini hai aini aina hairaga nang thabakan na su aina haide Jesu Christa gi pautak se lambi do achumba do hingba do aini aigi mapala natana mi kanamatana su ipagi mafamda thungde hairaba matungda Prabhu Jesu Christa na haibiba se aibu thajo haiba hallelujah aibu thajo nangoda lemna salvation pige Jesu Christa bu thajaba se mi puna makna ngamda se karigino me yam pangan kalle Jesu Christa thajaba mahak ase yamna pangal kalli maramaduna haiba shaitan haiba athembagi mapuna ne kanagumba amana Jesu Christa thajagi tare haibase mana yamna thawai waiba maramaduna kanagumba amada ishorgi wahi lakpa matamda haiba shaitan duna haiba bhut duna kari khalali matamda mayam kari khalali haiba matamda ne is nangna Christian oi taragadi nangi nungai ba harau kumai tauba yararoi nang Christian oi ba taragadi nang adugi nupido adugi nupado lauba yararoi akhoi di Christian nattabanina moi di Christian nattabanina nang Christian oiragadi ngairaba harau kumai taubodo yararoi nang Christian oiragadi mina nangonda inthorani Christian oiragadi nangonda tanthorani haina kaya piraga Jesu Christa dagi mana nathaina ba hona hangane ba Jesu Christa loksandana ba hona hangane ba nang Christian oiradi mina how hairani kaina adubu Jesu Christa bu loksan kiba afaba leihau ta ba maru ado mayam mahi palakani maton chongatuna mahi palakani haiba mahi panba punsido adom oibiu me adom Christian oibiu haijeba nateba adom Jesugi mahau amtang tangbiu me demand tawdi demand su tawroi paisa katlu adu katlu ada katlu kanna wariba nariba mi amana kanbiu hain chalaga amka mu paisa adu piu hai taragadi awabagi mathakta awaba hapchan baneba ishorna mi wahan gadrane me ishorna mi ngonda paisa piu hai gadro ishorna paisa chatiba chumra mayam paisa se mi gi mathau taiba mas thamjani mayam adubu aigi punsida tawrambado Prabhu Jesu thajabagi maramna masidi loina mangkhre mangda urakpa phawda Jesu Christa thoglei nongthang kupaga nong khakpaga loina na haiba shaitan ado makhara taraga aina thangna jali shaitan do mana ngonda kihelakpa matamda adugi shaitan duni aigi kheki gi maningda laaga thong phurambado haibadu Jesu Christa ngonda fahon bi mayam praise the Lord haijari base Jesu Christa bu thajaraba adom gi pukning thagot chabani Jesu Christa na hai adom pukning hantari ba karigino adom Jesu gi machani adom gi yathang amana prayer amana Fattaba gi pangal anaba gi pangal punmak mangki ga dopani thagachari matang astil listenjerage long live Manipur deng thabalak poisanu Prabhu Jesu Christa gi achumma nusi khangbo isanu amen.